Akasvani Imphal, Wahengbam Washington Pau Pajeri, Ahanbada Maruiba Pau. Manipur Sangai Festival Gingasi Humni Chen Benumita, Tongan Mapam Kayada Sangskriti Thoram Sing Pangtokli. Andaman Nicobar the Loy Takiba, Manipur Yatoba Kulumdoi Buningsing Bamadi, Makoigi Mapam Daikai Kumnabo Utpoi Nangashi, Sama Kuntramanga Suba, Exile Degi Thoram, Imphal Biti Factor Fangtokre. Pradhan Mantri Narendra Modi na Hairi, IBSA Bharat Brazil amasung Kha Africa gi maruiba platform amani. Narcotics Control Bureau amasung Delhi Police ki kangbu amana New Delhi dagi lupa koti chani humpuni thoirongi drug kilogram sahum kunipan mioi aniga konan fare amasung Vietnam gi mayai thang basarukta ising ichaw amadi chingning khai bagi thok doctor lai kidaba me gi masing marpudra shukre. Manipur Sangai Festival Lissingani Kunmanga Gingasi Humni Chen Benumita, Mapan Leba ki artist sing na pangtokpa, Sanskriti gi Thoram Sing Yauna, Tongan Bay Shay Nongmai gi Thoram Kaya Pangtokli. Imphal gi Palace Compound Leba, Bagachandra Open Air Theatre da, Ngasi Numidang Wairam, Pung Manga Dagi, Chiru Traditional Dance, Anal Traditional Dance, Kunungi Shay, Northeast Zone Cultural Center ge artist sing na pangtok pathoram sing miram ge artist sing ge jagoi amadi creative dance na sing pangtokli Hapta Kangjay Bungdana, Kongjom Parba, Kom Jagoi, Kulang Isay na Singba Pangtokli. Kumalampak Sports Complex ta Tanamajuri Kang Tournament, Mukna, Yubi Lakpi, Amadi, Angang Singi Sana Kona Bagi Thoram Kaya Pangtokki. Ibo Yame Sumang Lila Sanglenda, Sumang Lila Anisu Utki. Festival Laski Saruk Ama Oina, Bisnupur Jila gi Loktak Pata, Nat Kyoy Banga Pabagi Tawong Kaya Chataki. Senapati Jila gi Maugda Sangai Festival gi Manung Chan na Chathariba, Seri Blossom Festival da ngasi thong thakpagi competition isai nongmai gi thoram amadi mana mathum yanthokpa na singba pangthokki. Manipur Sangai Festival lisingani kunmanga gi saruk ama oina hayengdagi taret suba Sangai Film Festival Imphal gi Palace Compound da leiba Manipur State Film Development Society gi auditorium da hauragani. Numit mangani chupna chathagadaba film festival asigi hayeng ahoba numita saknaira film maker Aribam Syam Sharma gi Orchids of Manipur utkani. Raja Sarkar gi Art and Culture amasung Tourism Vibhag ki makhada Manipur State Film Development Society na sinba taret suba Sangai Film Festival asina Manipuri film bu chakhwal hanba chaw namityang thamli. Masida Indian Panorama da Chalaba Manipuri Film Sing State Film Award Fanglaba Documentary Amadi Short Film na Singba Yauna Digitalized Tauraba Ariba Manipuri Film Sing Su Utkani. Amaromda Sangai Festival Pangtokpabu Yaning da Bapongdok Latuna IDP Sina Sangsilak Pakongjang Saruk Ama Oina Ngasi Su Imphal West Zila gi Lamboi Kongnang Kongda Hangba Relief Camp ki IDP Sina Wakat Kongchat Chatki. Legal Training amasung Professional Ethics haiba hiramda chatharpa numit nini yoiba seminar ngasi loisinkhre. High Court Bar Association of Manipur amasung Manipur Judicial Academy na sinduna chathakiba training program asigi ahanba saruk tha asigi taranithoi da pangthokki. Training program asigi ani suba amasung aroiba sarukna ngasi High Court ki auditorium da pangthokki. Thoramduda High Court of Manipur ki Judge Singh, Justice A. Bimol Singh, Manipur Judicial Academy ki Director Golmai Gaifun Silu Yauna, atay miyoy kaya saruk yaki. Bharat Sangbidan sana kibabu ning singba oina laibak asina lakliba yum sa kaisa namita Sangbidan Divas Palan Tawgani. Hamara Sangbidan, Hamara Swabhiman, haiba sida chahi amasum na satharakpa palan thauramsu namit asida loisingani. Numida siga mari lainana laibaka sige raiju singamadi Union Territory singda thoram kaya su pangtokani pangtokadaba thoram singa dugi manungda mela film quiz tongan balol da wasak laubana singba yauri school college singda chu Bharat Sangbidan ga mari lainaba akhanaba assembly sing pangtoknagani pau gi marak thatna aten ba break ama
2 days comprehensive eye camp at 100 rupees. Sija Eye Care Foundation Langolda lagliba November gi tang kun mari amadi kun manga. Ayuki pung mapan dagi nungthal gi pung ahum phawbani Community Ophthalmology da World amadi Japan grant fanglaba Sija Eye Care Foundation Langol Arabin Eye Care na sulamjing lamtak piri mid gi oiba makhal makha gi layeng haibadi cataract, retina, cornea, glaucoma, pediatric eye care, oculoplastic surgery gi layeng pijabaga loinana procedure amadi investigation da chada taramanga discount pijagani PMJAY RBS ke CVS na su empanel tawbiri akupa marol gi damak 9436235274 da call tawbiraknaba khanganjari Akasbani Imphal dagi pau tabiri Kumja lising masanipan mar pudrama thoida Andaman Nicobar da loi thakiba Manipur gi athoba kulum doi buning singba madi makhoi gi mafam dai kai khumna ba utpoi na ngasi Forum for Protection of Heritage na sinduna sama kuntra manga suba Exile Day gi ningsing thoram Imphal gi BT Factor leba Memorial Complex ta pangthokre thoram tu da wangang bada Manipur University gi School of Human and Environmental Science ke hanagi din Professor W Nabakumar na hai Iram dam gining tamangak na bahonaramba thawbas singi wari ngasi gi mirol da khangan bagi tangai fadavalai puari gi tangkak sing school gi syllabus ta haptuna mahairoi sing da khangan duna maraibak majati bu nungsibagi wakhalon pokhan na bahona minasi haina chu mahak na makata ki Professor Nabakumar na hai Tamchat sembada achauba thaudang lawgadaba naharol sing amasung yaitong khamdongba singna khunai dogi mai pakke bagi wari do taraga hena aphaba thabak tawningnaba khunai do na nangkhiba awabagi thodok wathok sing dosu tungda lakadaba mirol singda tungi tunglamsat lepada achauba thaudang lawragadaba naharol sing amasi mahiroi singi maphamda khangan bagi mathau tai Thauramadu Govindaji Temple Board ki Chairap Loisangi Nongthonba Chanulal ki President T.H. Iwethoi amadi Forum for Protection of Heritage of 23 Unsung Heroes Andaman Chapter Lising Masanipan Marapudra Mathoigi Vice President Songtham Ibocha amadi Loi Thakraba Thaubasingi Mungmanungi Miyoising Sharuk Yaki Patriotic Writers Forum Manipur na Sinduna Yai School Khwairakpamgi Khuida Tariba Nat Amadi Khunai Masak Naiba Haiba Hiramda Seminar Ama Ngasi Imphal gi Major Khulda Laiba Manipur Press Club ta Pangthokre Ruda Academy Thawal na Sinduna School asigi taruk suba Science Art and Craft Exhibition lisingani kunmanga ngasi school asida hawdokre hawdokpagi thawramda MLA Dr. T.H. Radheshyam Sharuk Yakhi Pradhan Mantri Narendra Modi na hairi India Brazil Kha Africa IBSA asi supnagi laibak ahum gi apunba kangbu amanate masidi laibak ahum maruiba democracy ahum amasung maruiba economy ahum busamna haliba platform amani mahang hai masina laibak ahum masina amana amabu chakhol hanaba honaba amadi lam khudingmakta phibam phagal hanabagi khudam amasu oiri ngasi Johannesburg ta pangthokiba IBSA gi lusingba singi mipamda Pradhan Mantri na millet Mahausagoiba lau singugi thawong Mahausagoiba amangata singdagi ngakthoknaba honaba green energy Mahausadagi chanarakpa hidak langtak singamadi haksel lamda tengbang pinabagi khudong chaba singadusu panki Miphamadu Africa manungda ihan hanboina pangthokiba G20 gi awang pathaki miphamga phangnana pangthokpana matam chap chai hainasu Sri Modi na phongdokhi Kha Africa ki Rashtrapati C. Ramaphosa na yumbu oiduna pangtokpa mipamaduda Brazil ki Rashtrapati Luis Inacio Lula da Silva madi Pradhan Mantri Narendra Modi Sharuk Yakhi Uparashtrapati C.P. Radhakrishnan ngasi Andhra Pradesh ki Patatharthida laiba SSS Hillview Stadium da pangtokpa Sri Satyasai Babagi Sahi Chama Surupagi Thoramda Sharuk Yakre Thoramduda Wangang Bada Uparashtrapati na hai Sri Satyasai Bababu Malemgi Santi Nungsinaba Masung Masagi Ojaba Thadoktu na Tabak Tawbagi Kudam Amani Haina Singthanari Thoramduda Andhra Pradesh ki Mukhyamantri N. Chandrababu Naidu Telangana ki Mukhyamantri A. Revnath Reddy Tripura ki Rajyapal N. Indrasena Reddy
श्री सत्यसाई ऑर्गेनाइजेशन अमसुंग सेंट्रल ट्रस्ट की मेंबरसिंग अमदी अतई सक्नाइरबा मियोई कया सरुक याखी पावगी मरकथना अतेनबा ब्रेक अमगा अमुक NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. आकाशवाणी इम्फालगी पाउ ताबिरी केंद्र की गृह मंत्री अमित शाह ने हाईरी सरकारना लैबाक असिदा ड्रग कारबार तौबसिंगी मथक्ता अकनबा थबक लौखली मांगना हाई नारकोटिक्स कंट्रोल ब्यूरो अमसुंग दिल्ली पुलिस की कांगबू अमना न्यू दिल्ली दगी लुपा कोटी चनी हुमफुरिथोइरोंगी ओइगदबा मेटाम्फेटामिन किलोग्राम सहूम कुनिपान मियोई अनिगा कोनना फारे सोशल मीडिया दा थागत वारोल दा गृह मंत्री ना हाई मशिना भारत पु ड्रग फ्री ओइबा लमदम अमा ओहेनबा प्रधानमंत्री नरेंद्र मोदी की वाखलोन अदुबु थबक तो ओंथोकनबा तोंगान तोंगान बा एजेंसी सिंगना चोकथब लेतना होनरी हाइबदुगी चपचाबा खुदम ओइरे महांगना ऑपरेशन अदु चथखिबा नारकोटिक्स कंट्रोल ब्यूरो अमसुंग दिल्ली पुलिस की कांगबु अदुबुसु थागत पफोंदोखी वियतनाम की मयाई थंब सरुक्ता इसिंग इचाव अमदि चिंग निंखाइबगी थौदोक्ता लेखिदबा मीगी मसिंग मरफुद्रा सुख्रे मियोई तरानिथोई हौजिकसु थीबा खंगदना लेरी इसिंग इचाव अदुना युम लिसिंग अमचाम यांखै मरी अमदि लम हेक्टर लिसिंग मरफु हेनबदा हौबा फौ अमदि अतै मही मरोंगसिंग अमांगता थोखनख्रे इचाव अदुना अमेरिका की डॉलर कोटी 35 हेनबगी माल चांगसिंग मांगन ताकलम लगनी हाइना पानरी हौजिक सानबगी पाउ वाइखोम चित्रधनी दगी इम्फाल की मपाल कांगजेबुंग चथरीब 15 सुब मणिपुर पोलो इंटरनेशनल की ngasi सानखिब मैच इंडिया पोलो टीम बी मणिपुरना इंडिया पोलो टीम सी छत्तीसगढ़ बु पांजल मापल मरी द थोइख्रे अतोप मैच अमदा कोलंबिया पोलो टीम अमदी इंडिया पोलो टीम ए पांजल निपाल निपाल चनदुना ड्रॉ जतखी ऑल मणिपुर पोलो एसोसिएशन सिंधुना कंगला मनुंग कांगजेबुंग चथरीब सगोल कांगजे कप 2015 की ngasi सानखिब मैच सिंगदा लुवांग पोकप पोलो क्लबना नोंगपोक अपुनब कांगजे लुपु पांजल 13 निपाल दा कक्चिंग डिस्ट्रिक्ट पोलो एसोसिएशन ना लोया लाकपा पोलो क्लब पु पांजल मापल निपाल दा अमदी नंबुल मपाल पोलो क्लब ना यूनिवर्सल पोलो क्लब पु पांजल 13 दा थोइख्रे डॉक्टर टालीमेरन एओ जूनियर गर्ल्स नेशनल फुटबॉल चैंपियनशिप 2015 की ngasi Tier 1 Group Stage की सानखिबा मैच ता मणिपुर ना कर्नाटका बु पांजल अनि अमदा थोइख्रे सेमीफाइनल दा मणिपुर गा तमिलनाडु गा था असि 15 दा सानरगनी मंगा सुबा डॉक्टर मोइरांगथेम मनाउटोन सिंह एंड एम चंद्रसखी देवी मेमोरियल मास्टर फुटबॉल चैंपियनशिप 2015 की ngasi सानखिबा मैच ता EMVFC ना संडे FC बु पांजल अनि सिनो दा थोइख्रे कुन्निथोई सुबा मणिपुर वेटरन क्रिकेट टूर्नामेंट 2015-16 ngasi लंगथबाल पब्लिक ग्राउंड दा हौदोख्रे टूर्नामेंट असि मणिपुर वेटरन क्रिकेट एसोसिएशन इम्फाल ना सिनबनी भारत की लक्ष्य सेना सिडनी दा चथरीबा ऑस्ट्रेलियन ओपन 2015 मेंस सिंगल्स बैडमिंटन की टाइटल लौरे ngasi सानखिबा फाइनल दा लक्ष्य सेना ना जापान की UC तनाकाबु 13 दा माइथिबा पिखिबनी भारत की नुपी की ब्लाइंड क्रिकेट टीम ना इहान हनबोइना नुपी की मिट उदबसिंगी T20 वर्ल्ड कप लौदुना अनौब इतिहास अमा सेमख्रे कोलंबो दा ngasi सानखिबा कप असि की फाइनल मैच ता भारत ना नेपाल बु विकेट 3 माइथिबा पिखी हानगी बैटिंग तौखिबा नेपाल ना विकेट 5 तुरगा रन 113 लौखी थोइनाबगी पांदम अदु भारत ना ओवर 12 गा बॉल अमदा यौबा ngamki वाशिंगटन थागचरी चित्रधनी अरोइबदा मरोइबा पाउ अमुखना मणिपुर संगाई फेस्टिवल की ngasi humni chanba numita tongan tongan ba mafam kaya da sangskriti ki thoram sing pangtokli Andaman Nicobar da loi thakiba Manipur gi athauba kulhumdoi buning singba amadi makoi gi mafam dai kai khumnaba utpoi na ngasi sama 35 suba exile day gi thoram Imphal gi BT Park ta pangtokre प्रधानमंत्री नरेंद्र मोदी ना हाईरी IBSA asi Bharat Brazil amasung kha Africa gi maru oiba platform mani नारकोटिक्स कंट्रोल ब्यूरो अमचुंग दिल्ली पुलिस के कांगबु अमना न्यू दिल्ली दगी लुपा कोटी चनी हुमफुनी थोइरोमगी ड्रग किलोग्राम शहुम कुनिपान मियोय अनिगा कोनना फारे अमसुंग वियतनाम की मयाई थंब सरुक्ता इसिंग इचाव अमदि चिंग निंखाइबगी थौदोक्ता लेखिदबा मीगी मसिंग मरफुद्रा सुख्रे
पाउ लोइजरे।